nung sulai ini sunung aja dia mah main kawannya di pura itu mah live hari mah ya Islam ya Mayam nè xe một chali muốn lấy nuông lấy bên nam ini dia udah masuk nih aja tuh Dan menit
Thank you vui chơi chơi mang đến ba thank you welcome ai chắc tụi僕한번 보니까 mang đến chắc chắn bố 과연 수익 때 Moi punta ada kena LB le ya benya Tripura tema kena no saya Pajaki jinan haram bani tema penjina Tripura tema ya amana kena no moi aku mari le ya benya Jagi lab shake kara ahangba phamda wajini se clear oiba jai thagatchari o hoi manglema kari ke jadi nongsu lai ko adun nese nungai tapani manglema thagatchari lapibagi damakta welcome si jemu kana no LB le yabani aji chak cha jana ngatang sum
ꯌꯦꯡꯕꯅꯤꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯨ ꯃꯪꯅꯦ ꯑꯃ ꯆꯥꯛ ꯆꯥꯔꯕ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯈꯣꯏ ꯂꯩꯁꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯠ ꯈꯔ ꯋꯥꯕ ꯃꯐꯝ ꯑꯣꯏꯕ ꯑꯗꯨꯅꯅꯤ ꯑꯣ ꯆꯥꯖꯔꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏꯕ ꯑꯩ ꯉꯁꯥꯏꯁꯨ ꯅꯨꯡꯊꯤꯟꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯄꯨꯡ 10 ꯑꯌꯨꯛꯀꯤ ꯏꯁꯩ ꯃꯐꯝꯗ ꯍꯣꯏ ꯅꯨꯡꯗꯥꯡꯁꯦ ꯅꯦꯠꯀꯤ ꯂꯥꯏꯔ ꯎꯐꯝ ꯊꯣꯛꯏꯗꯣ ꯑꯗꯨꯅꯅꯦ ꯅꯣꯡꯁꯤ ꯌꯥꯝ ꯃꯝꯃꯦꯕ ꯀꯔꯦꯟꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯅꯦꯠꯁꯦ ꯋꯥꯕ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯒꯩ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯖꯣꯏꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯔꯥ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯄꯥꯔꯠ 3 ꯄꯥꯔꯠ 4 ꯍꯥꯏꯅꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯔꯥꯃꯪꯗꯩ ꯃꯁꯤꯅ ꯉꯔꯥꯡꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯕ ꯈꯪꯕꯨꯗꯤ ꯈꯪꯉꯝꯒꯅꯤꯗ ꯑꯩꯕꯨꯗꯤ ꯑꯣ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯏꯁꯩ ꯁꯛꯏ ꯀꯧꯕꯅꯤꯅꯅꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯩ ꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯍꯩꯇ ꯍꯩꯇꯅ ꯁꯛꯆꯕ ꯏꯁꯩꯗꯣ ꯁꯨꯝ ꯇꯥꯍꯟꯖꯕꯅꯦ ꯑꯗꯣ ꯑꯝꯇꯪ ꯍꯥꯏꯔꯣ ꯖꯣꯏꯄꯨꯔ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯄꯥꯔꯠ 3 ꯄꯥꯔꯠ 4 ꯀꯗꯥꯏꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯤꯔꯛꯎ ꯑꯩꯅꯅꯦꯕ ꯍꯪꯉꯤꯁꯦ ꯇꯥꯗꯗ ꯇꯥꯃꯅꯦꯝꯗ ꯖꯣꯏꯄꯨꯔ ꯄꯥꯔꯠ 1ꯒꯤꯔꯥ ꯄꯥꯔꯠ 2ꯒꯤꯔꯥ ꯄꯥꯔꯠ 3ꯒꯤꯔꯥ ꯄꯥꯔꯠ 4ꯒꯤꯔꯥ ꯍꯪꯉꯤꯕ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯕ꯭ꯔꯥ ꯇꯥꯃꯣꯅꯦꯝ ꯑꯩꯁꯦ ꯏꯁꯩ ꯁꯛꯄꯕꯨꯗꯤ ꯈꯪꯉꯦ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯂꯧꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯁꯩ ꯁꯛꯄ ꯆꯦꯇꯣꯟ ꯃꯅꯥꯛꯇ ꯇꯥ ꯆꯟꯗ꯭ꯔꯥꯕꯨꯒꯤ ꯃꯌꯥꯝꯕ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯅꯦꯝ
ꯖꯦꯄꯣꯡ ꯂꯩꯀꯥꯏꯒꯤ ꯕꯤꯔꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯀꯌꯥꯗ ꯈꯪꯉꯤꯅꯣ ꯁꯣꯃꯣꯖꯤꯠꯀꯤ ꯃꯆꯟꯅꯨꯄꯤ ꯇꯥꯃꯪꯂꯦꯝꯒꯤ ꯏꯇꯩꯃ ꯍꯣꯏ ꯐꯦꯃꯤꯂꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯇꯧꯕꯤꯍꯜꯂꯝꯃꯨ ꯏꯇꯩꯃ ꯍꯣꯏꯁꯨ ꯁꯤꯔꯦ ꯃꯄꯥꯟ ꯂꯩꯔꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯅꯕ ꯑꯩ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯏꯕꯥꯏ ꯕꯤꯔꯦꯟꯗꯣ ꯁꯣꯃꯣꯔꯖꯤꯠꯇꯣ ꯃꯥꯏ ꯃꯆꯟꯅꯨꯄꯤ ꯂꯧꯋꯦ ꯁꯪꯒꯤꯇꯥ ꯀꯧꯕꯅꯤ ꯈꯪꯉꯕ ꯈꯪꯉꯝꯒꯅꯤꯗ ꯖꯨꯄꯨ ꯃꯤꯅ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯀꯩꯒꯨꯝꯕ ꯃꯊꯪ ꯂꯥꯛꯑꯗꯤ ꯎꯅꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥ ꯃꯇꯝ ꯂꯥꯟꯖꯒꯦ ꯆꯥ ꯀꯥ ꯑꯃ ꯊꯣꯟꯒꯦ ꯏꯌꯥꯝꯕꯗ ꯀꯩꯅꯣ ꯇꯥꯔ ꯑꯩꯈꯣꯏ ꯏꯕꯥꯏ ꯕꯤꯔꯦꯟ ꯁꯣꯃꯣꯖꯤꯠꯇ ꯈꯪꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯀꯨꯕꯣꯛꯀꯤ ꯃꯤꯡꯗꯤ ꯀꯩ ꯍꯥꯏ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯕꯕꯥꯗꯣꯟ ꯕꯕꯥꯗꯣꯟ ꯀꯂꯕꯥꯁꯤ ꯈꯣꯡꯕꯗꯣ ꯁꯤꯗꯤ ꯐꯣꯇꯣ ꯅꯝ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯇꯣꯅꯨ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯌꯦꯡꯒꯦꯔꯣ ꯂꯩꯌꯦ ꯏꯇꯩꯃꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯑꯣ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯂꯩꯌꯦ ꯋꯥꯔꯤ ꯁꯨꯅꯒꯦꯔꯣ ꯇꯥꯃꯪꯂꯦꯝꯕ ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯌꯥꯔꯣꯏꯍꯦ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯂꯩꯌꯦ ꯁꯤꯗ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯛꯑꯗꯤ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯇꯥꯗ ꯂꯩꯔꯤꯕ꯭ꯔꯣ ꯇꯣꯅꯨꯒ ꯑꯩꯒ ꯊꯕꯛ ꯄꯨꯜꯂꯦ ꯑꯣꯖꯥ ꯑꯣ ꯑꯗꯨꯒ ꯉꯁꯥꯏꯉꯩꯒꯤ ꯑꯩꯅ ꯏꯕꯥꯏ ꯕꯤꯔꯦꯟ ꯁꯣꯃꯣꯔꯖꯤꯠ ꯍꯥꯏꯕꯗꯤ ꯏꯀꯨꯕꯣꯛ ꯀꯅꯥꯅꯣ ꯍꯪꯉꯦ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯁꯤꯒ ꯂꯩꯌꯦ ꯁꯤꯗ ꯂꯥꯎ ꯑꯣ ꯏꯕꯥꯏꯒ ꯗ꯭ꯌꯨꯇꯤ ꯏꯕꯥꯏꯒ ꯄꯨꯟꯅ ꯂꯩꯌꯦꯅꯦ ꯑꯩ ꯉꯔꯥꯡꯅ ꯈꯪꯉꯦ ꯃꯥꯅꯦ ꯊꯕꯛ ꯄꯨꯜꯂꯦ ꯃꯅꯤꯡꯗ ꯎꯁꯨ ꯎꯗꯦ ꯀꯩꯗꯧꯗꯣꯔꯤꯒꯦ ꯁꯣꯝꯗ ꯎꯗꯦ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯆꯪꯉꯨ ꯃꯃꯥꯡꯗ ꯏꯕꯥꯏꯒ ꯊꯕꯛ ꯄꯨꯜꯂꯦ ꯇꯥꯗꯣ ꯎꯕ꯭ꯔꯣ ꯇꯣꯅꯨꯒ ꯑꯩꯒ ꯊꯕꯛ ꯄꯨꯜꯂꯦ ꯍꯥꯏ ꯑꯩ ꯉꯔꯥꯡ ꯅꯪꯅ ꯑꯗꯨꯝ ꯊꯥꯕꯗꯣ ꯑꯩ ꯑꯗꯨꯝ ꯆꯤꯡꯅꯔꯦ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯇꯥꯗ ꯇꯥꯃꯪꯂꯦꯝꯕ ꯎꯔꯕꯣ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯔꯣ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯇꯤꯒ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯕ ꯈꯨꯝꯕꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ
ꯈꯨꯝꯕ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯕ ꯇꯥꯗ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯥ ꯄꯥꯔꯇꯤ ꯂꯩꯔꯥ ꯇꯥꯗ ꯇꯥꯕ꯭ꯔꯣ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯗꯕꯅ ꯃꯦꯘꯥꯂꯌꯒꯤ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯀꯨꯏꯔꯦ ꯎꯗꯕ ꯁꯛꯇꯥꯏ ꯑꯩ ꯈꯪꯕꯅꯤ ꯀꯨꯏꯔꯦ ꯎꯗꯕ ꯁꯪꯒꯤꯇꯥ ꯍꯥꯏ ꯇꯥꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕ ꯌꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯁꯣꯃꯣꯖꯤꯔꯣꯗꯤ ꯅꯣꯡꯇ ꯂꯥꯛꯇꯦ ꯂꯥꯏꯔꯤꯛꯇ ꯃꯥ ꯈꯪꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯌꯨꯇꯨꯕ ꯈꯪꯕꯅꯤ ꯏꯇꯩꯃ ꯀꯩꯅꯣꯗꯤ ꯀꯩ ꯍꯥꯏ ꯏꯆꯦ ꯏꯇꯩꯃ ꯏꯆꯦ ꯃꯆꯥꯗꯤ ꯈꯪꯕꯅꯦꯕ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯍꯥꯡꯉꯩꯁꯦ ꯑꯗꯣ ꯑꯩ ꯂꯥꯏꯚ ꯊꯥꯃꯣꯏ ꯈꯪꯉꯝꯃꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯃꯁꯛ ꯎꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯤꯜꯆꯔꯗ ꯂꯩ ꯍꯥꯏꯁꯦ ꯁꯤꯜꯆꯔꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯕꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯩꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯜꯆꯔꯗ ꯂꯩꯌꯦ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯅꯣꯡ ꯂꯥꯛꯄꯅꯤꯅ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯀꯩꯗꯧꯏꯅꯣꯅꯦ ꯀꯩꯕ ꯁꯪꯒꯤꯇꯥꯒꯤ ꯃꯆꯥ ꯆꯥꯎꯕꯤꯗꯣ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏ ꯀꯅꯥꯅꯣ ꯃꯆꯦ ꯆꯧꯕꯤꯗꯣ ꯑꯣ ꯃꯆꯦ ꯆꯧꯕꯤ ꯃꯆꯦ ꯆꯧꯕꯤ ꯍꯥꯏꯗꯤ ꯆꯦꯆꯧ ꯏꯇꯩꯃ ꯀꯩꯅꯣꯔꯣ ꯃꯆꯦ ꯆꯧꯕꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯔꯣ ꯀꯩꯅꯣꯔꯣ ꯑꯩꯈꯣꯏ ꯆꯤꯇꯨ ꯆꯦꯆꯧ ꯅꯠꯇꯤꯔꯥ ꯅꯠꯇꯦ ꯆꯦꯆꯧ ꯂꯩꯔꯝꯃꯤ ꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯆꯦꯆꯧ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 3-4 ꯆꯍꯤ 5-6 ꯀꯨꯏꯔꯦ ꯆꯦꯆꯧ ꯂꯩꯈꯤꯗ꯭ꯔꯦ ꯀꯅꯥ ꯄꯨꯇꯨꯂꯨꯃ ꯍꯥꯏꯁꯦ ꯅꯦꯠꯁꯦ ꯍꯣꯏ ꯅꯦꯠ ꯈꯨꯟ ꯖꯄꯇꯤ ꯀꯧꯕꯅꯦ ꯀꯨꯟꯖꯄꯇꯤ ꯀꯧꯕ꯭ꯔꯦꯕꯗꯣ ꯑꯩꯈꯣꯏ ꯆꯦꯆꯧꯅꯦ ꯍꯥꯏꯗꯥꯏꯅꯦ ꯅꯦꯠ ꯌꯥꯗꯦ ꯅꯣꯡ ꯂꯥꯛꯑꯦꯕ ꯌꯥꯝꯅꯀꯣ ꯃ꯭ꯌꯨꯖꯤꯛꯇꯣ ꯆꯦꯟꯖ ꯇꯧ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯏꯁꯩꯗ ꯆꯦꯟꯖ ꯇꯧ ꯑꯗꯨꯏ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯐꯖꯗꯦꯕ ꯇꯥꯇꯣꯗꯤ ꯖꯩꯄꯨꯔꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯪ ꯀꯨꯏꯔꯦ ꯂꯥꯛꯇ ꯊꯣꯛꯈꯤꯕꯗꯩ ꯂꯥꯛꯇ꯭ꯔꯤ ꯁꯤ ꯏꯎ ꯑꯣꯏ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯏꯁꯩꯗ ꯆꯦꯟꯖ ꯇꯧ ꯑꯗꯨꯏ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯐꯖꯗꯦꯕ ꯁꯤꯜꯆꯔ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔꯣ ꯅꯠꯇꯦꯍꯦ ꯁꯤꯂꯣꯡꯗ ꯂꯩꯔꯦ ꯍꯥꯏꯗꯦ ꯁꯤꯜꯆꯔ ꯂꯥꯛꯑꯦ ꯍꯥꯏꯖꯤꯅꯤꯗꯅ ꯈꯔ ꯀꯨꯏꯔꯦ ꯃꯥ ꯃꯄꯥꯟ ꯊꯣꯛꯏꯁꯦ
2 like like ini tuh pilih 선전 खुरा राजीव राजीव खाकमारा कसर सिंह खुरा नमस्कार है नमस्कार नमस्कार ಏನ್ ಸಮಾಚಾರಪ್ಪ ಊಟ ಆಯ್ತಾ राजीव नाम पाता ಲೈಕ್ ಮಾಡಬೇಕು ಅಪ್ಪ ನಮ್ಮ ಚಾನೆಲ್ಗೆ ಸಬ್ಸ್ಕ್ರೈಬ್ ಮಾಡಬೇಕು ನಿಮ್ಮ ಎಲ್ಲ ಫ್ರೆಂಡ್ ಲೋಕೋ ಮನೆ ಸಬ್ಸ್ಕ್ರೈಬ್ ಮಾಡಬೇಕು ರಾಜೀವ್ ಊಟ ಆಯ್ತಾ चले नहीं समझना ಚಕ್ ಚಾರಬು ರಾಜಿ ಲೈಕ್ ಮಾಡಬೇಕು ಸಬ್ಸ್ಕ್ರೈಬ್ ಮಾಡಬೇಕು ನಮ್ಮ ಚಾನೆಲ್ಗೆ ಸಪೋರ್ಟ್ ಮಾಡಬೇಕು ಅಪ್ಪ हेलो ರಾಜೀವ ಏನು ಸುಮ್ಮನೆ ಏನು ಮಾತಾಡಬೇಡ ನಿಮಗೆ ಏನೇ ಆಯಿತು ರಾಜೀವ್ ಏನು ಸಮಾಚಾರಪ್ಪ ನಮಗೆ ಜಾಬ್ ಬೇಡ ಊಟ ಆಯ್ತಾ ನೀಚ್ನ ಜಾತ್ರೆ हेलो मिस्टर राजीव क्या हुआ है चुप के बैठा हुआ है क्यों किया यार मैं जो पूछ रहा था उसको जवाब नहीं दे रहा है आप देते जाओ क्या हुआ बोलो तो खाना वाना खा लिया क्या राजीव चचा रे उठा इटा खाना खा लिया क्या जवाब तो दो यार थैंक यू तामां लेम्बा ngहा lapre mi damokta hengai dan thakatsari misu langadre isu loisalani masidi mi to langadre mi ko laga mo khara masu live thari राजीव सिन्हा पूरा नमस्कार है मगर चुप नहीं है क्या यार सो गया ना क्या मालूम नहीं यार कम से कम जवाब तो दो यार ना ड्यूटी में है क्या ओके मैं वारम ननी लाफैबाय खरा बाय ओइरसि पथाबिरो कारेन्टसु लैते नंसु लाई नेटसु नुंगाइते ते अतोप्पा कनासु लाक्ट्रे लाइफटा ngasiदि
ꯀꯥꯔꯦꯟꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯖꯥꯠꯅꯤ. ꯀꯥꯔꯦꯟꯁꯦ ꯂꯥꯛꯑꯔꯣꯏ. ꯌꯥꯗ꯭ꯔꯦ. Itemmet tipu live thari notification laame mayam noina itemmet chakre egida kanan lakpidre okay no problem kaisu kaiba leijade matam ngahak chak chabagi sum phamai matam lemani ne sunungaite sinau khor lakpibidamukta hengen thagatchari akhogi nusiraba inau Rajiv ko ma namaskar haramaga tumin leire tumgraba karino to mayam lakpiriba sinau pothabiro matamju thengamina aisu hayang program lei tumdeba ngatang sup nomagi thabai habit to aduna sum ngatang live ta dum chatpane masi lusalani matam khitang wale ko aduna ngaibane matam di sum haukhigani tari atay atopasu thanariba kaino angpani Rajiv che kaim khumamdana sum tuminei Kenapa sih? Oh. Tumba hip sabda uduna talaire imichina tumba hip sabda uduna talaire
करेंट भी चला गया, नेट भी मर गया, बारिश भी आ रहा है। सब सो गया, सब सो गया। हौदों मचा गाय चखरे ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯝꯃꯤꯅꯦ ꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯎꯗꯦꯅꯦ ꯃꯆꯥꯅꯨꯁꯦ ngасai macana maton amot paloy sengdopirami phi matiam paagase se tai tai bye bye che bye 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 to sone ong se meang yong tu nang tumurabo tumurabo siga bang siga meang bye bye tawro do wow wow jeng do chakhin don chakhin ne son law ne se son da chunda te 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 ꯃꯌꯥꯝ ꯄꯣꯊꯥꯔꯁꯤ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯦꯀꯣ नोंमायना चैनल फंगी खोगी बिहार के रेल मंत्री रोम्बल लालू प्रसाद मोदी जी क्या बोलता है भाई बहनों अरे ठीक से बोलो ना नाक फट जाएगा नुंसित हौरगले नुंसित सितपा हौरगले नोंसु चुरगलगनी नोंसु खापा हौरगलनी मयाम लोइना बाय ओइरगे
ꯅꯦꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ. Oke, meyam bye ꯑꯣꯏꯔꯒꯦ. ꯅꯦꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯃꯇꯝꯁꯨ 12 ꯇꯥꯔꯦꯀꯣ. ꯑꯗꯣ ꯃꯤꯅꯤꯠ 13 ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ. ꯑꯣꯀꯦ ꯕꯥꯏ.